ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯁꯪꯒꯣꯝ ꯄꯤꯕ ꯂꯥꯛꯏꯅꯦꯕꯀꯣ ꯃꯊꯛꯇ ꯄꯄꯥ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯀꯩ ꯆꯥꯗꯣꯏꯅꯣ ꯈꯪꯗꯦ ꯁꯪꯒꯣꯝ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯀꯤ ꯆꯝꯐꯨꯠꯁꯦ ꯍꯥꯎꯗꯣꯔꯤ ꯀꯩꯅꯣꯒꯤ ꯀꯣꯕꯤꯒꯤ ꯆꯝꯐꯨꯠꯅꯦꯕꯀꯣ ꯑꯗꯨꯒ ꯀꯥꯡꯉꯧ ꯑꯃ ꯉꯧꯔꯦ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯁꯤꯒꯤ ꯁꯪꯒꯣꯝꯁꯦ ꯐꯪꯉꯦꯕꯀꯣ ꯑꯩꯅ ꯉꯔꯥꯡꯒꯤ ꯂꯣꯜꯍꯧꯗꯕꯒ ꯑꯗꯨꯗꯒꯤ ꯉꯁꯤꯒꯤꯒ ꯁꯪꯒꯣꯝꯁꯦ ꯄꯦꯀꯦꯠ 2 ꯂꯩꯔꯦ ꯍꯟꯗꯛꯇꯤ ꯁꯪꯒꯣꯝ ꯆꯥꯕꯒ ꯄꯦꯜꯂꯦ ꯃꯌꯥꯝ ꯍꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯧꯖꯔꯤ ꯑꯗꯣ ꯑꯩꯅ ꯅꯍꯥꯟ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯩꯕꯤꯔꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯥꯏꯅꯅꯦ ꯄꯦꯀꯤꯡ ꯑꯃꯠꯇ ꯂꯩꯕꯤꯔꯛꯇ꯭ꯔꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯇ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯇ꯭ꯔꯕꯅꯤ ꯏꯗꯤ ꯏꯀꯥꯏꯖꯩ ꯑꯗꯨꯏꯁꯨ ꯄꯦꯀꯤꯡ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯄꯨꯡ 9ꯗ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯩ ꯆꯠꯇꯣꯏꯁꯦ ꯄꯨꯡ 6ꯗꯅꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯀꯩꯀꯩ ꯇꯧꯕ ꯈꯣꯠꯄꯗꯣ ꯚꯤꯗꯤꯑꯣꯗ ꯅꯝꯃꯨꯒꯦꯅ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯇ꯭ꯔꯒꯁꯨ ꯑꯩꯅ ꯍꯥꯟꯅ ꯆꯠꯂꯤꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯥꯗ ꯌꯧꯔꯒ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯀꯃꯥꯏ ꯇꯧꯕꯗꯣ ꯃꯆꯥ ꯊꯣꯏꯁꯨ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯌꯦꯡꯍꯜꯂꯛꯀꯦ ꯃꯁꯛꯇꯣ ꯑꯝꯇ ꯌꯦꯡꯒꯦ ꯆꯠꯂꯣ ꯁꯤꯗ ꯂꯥꯛꯑꯣꯕ ꯃꯃꯥ ꯃꯁꯛꯇꯣ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏ ꯃꯆꯥ ꯊꯣꯏꯕꯤ Hi, baby. Mata thoy. Ikai gede ni, ikai uka khangni nei chal. Hi. 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 Sengo. Hi. Ye pakora kana thoni. Sigi didi sina. Sengo. Wow. How do you? Chale. Hi to bolo. यार ये क्या कर हाँ ठीक है तो करेंगे अदो मोगी से पनीर में थोंदोइनी एक पनीर बनाएगा और इसे ले रहे सिना तन होदोइनी रोटी होदोइनी अदुगा सिदाना ले रहे संगोंख्री सिगा ले रहे डेकोरेशन चलिए अखोई इतनी ना मोगी बर्थडे से अटेंड तो इन जो कहीं तौरी बेलून कामी अदुम याम मींगैसु लाक्नबा हौरे सि अखोई यूनिट की मी नतनेबको अइना दुम तुमिन्ना वीडियो मचा अमा काफोरिनी इधर देखो तो सिना बर्थडे बॉय की ममानी और उधर से फ्लावर दे बेटा ओए भाई इधर Happy birthday to you. Happy birthday to dear Arab. Happy अदो मैम सिगैसिगा मोय मैमना कइनो अंगांग से बिंदी नंबी ओइना हाइबको मोय से यांगंगा चेंगनी मोयदि स्माइना तौनबा मालेबको अदो अइदि खंगदबिना नंबी वाय नंबी लोयरा बाय नंगे मोयना लोयरे दे फोटो मचा मा कापे दु लोयरा अइगी मखाद लेबा ngसागी दीदी दो मासु मनाक त चंगा गिफ्ट पीरे दुगा सिंदूर नमे अइ केक इनबीबा कावरिबो खमरा अदो मोयदि केक इनबीदना फजाना तौरे अदो लोयरा हुजिक अलाकपा मी पुनमकी सिगी रोसगुल्ला कैका से पिजरेबको अदु लोयरा सिगी दीदी से अदु मी चनगरे अदु लोयरा सिगी दीदी से दी इंगांग यावद्रेबको लुहोंग बतंगाइरी दो खोय मयाम नंग इंगांग यावरो वाइना फागी कन्ना तौइनी लोयरा नंग सु गिफ्ट अखोयना पीदोइनी काइना दे मासिना माने इंगांग सका पीबा गिफ्ट नेबा दो खोय मयाम हांगदोगा येंगिने दुका माना ताइनी सिदा नंग स्कूल चलाबा मतुंगदा सिगा हिंजांग हापु सिगा नतन हापु वाइना दो लोयरा अखोय होजिक चाबगी मु अखोय गी मु पुथाया अयुमदा हलाए युमगी हालत से जेंगो आइगी फमुंग मनिंगी से हयेंग सु सियोगी नुपी ngैदो खोय क्वार्टर जेंग बला कनी हाय कमाय तदनम देगी क्वार्टर खुथी सिगा the next day dum tawrabane ina video se nam sira na moi se ana sadi khanna leibane bako ado hojik hojik se so madam laktoini akhoi gi quarter se yeng bagi ina side gi question khomjan na o ai gi chuni se pire basi in loina chala sira nang gugupti to gugupti kadai gugupuro mama ta gugup tong merage अदो लाको तंद यारगदी वीडियो मते खखपके आइगी युम के कादे चिति लोइना सेटना थमबनी अदो मालागा के हाइब खपदो होरेन यारगदी नमगे मखादा मोय लाको नायरुखिगे खादा कुमदरे एबको सिगा सोरोक सिगा लाक्तोइनी दुगी जे मखा कुमदरे अमन चेलो केमजंग लाखरनो हे होगलो मोय लाक्ट्रिबैना इनदे कगिनामदा फीदो मोसन ग्रानीबको अदुदुगी चलो सिसे मैडम दुनी अदो मी मैम को तोरा लाइनेबको अदुना इना
ꯑꯗꯨ ꯃꯌꯥꯝꯁꯤꯌꯣ ꯃꯦꯗꯥꯝꯗꯣ ꯍꯧꯖꯤꯛ ꯂꯥꯛꯑꯒ ꯆꯠꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯋꯥꯏ ꯇꯠꯊꯣꯛꯈꯤꯕꯇ ꯉꯥꯏꯔꯤ ꯑꯗꯣ ꯃꯥ ꯅꯪ ꯇꯨꯝꯃꯕꯅꯤꯅ ꯅꯪ ꯀꯨꯝꯊꯔꯛꯑꯅꯨ ꯍꯥꯏꯅ ꯃꯆꯥꯊꯣꯏ ꯇꯨꯝꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯇꯨꯝꯃꯦꯅ ꯀꯨꯝꯊꯔꯛꯑꯅꯨ ꯍꯥꯏꯅ ꯑꯩ ꯂꯩꯍꯧꯔꯦ ꯀꯨꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯃꯈꯥꯗ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯍꯥꯟꯕꯗ ꯀꯃꯥꯏ ꯇꯧꯗꯣ ꯑꯩ ꯃꯌꯥꯝꯗ ꯋꯥꯔꯤ ꯂꯤꯔꯛꯀꯦ ꯃꯈꯥꯗ ꯂꯩꯔꯤꯕ ꯗꯤꯗꯤꯗꯣ ꯑꯗꯨꯒ ꯃꯣꯏꯗ ꯍꯥꯟꯅ ꯆꯪꯉꯦ ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯊꯣꯡ ꯃꯄꯥꯟꯗ ꯉꯥꯏ ꯂꯩꯔꯦꯕꯀꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯃ ꯆꯪꯒꯗꯕ ꯂꯩꯕ ꯑꯗꯨꯁꯨ ꯑꯩꯅ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯆꯪꯍꯟꯅꯤꯡꯃꯟꯒꯤꯅ ꯑꯩꯅ ꯉꯥꯏ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯦꯗꯝ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯅ ꯑꯗꯨꯒ ꯃꯥꯅ ꯍꯣꯏ ꯍꯥꯏꯔ ꯃꯥꯁꯨ ꯅꯣꯛ ꯀꯥꯈꯠꯂꯦꯕ ꯀꯥꯈꯠꯂꯒ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯅꯍꯥꯟ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯂꯣꯏꯁꯤꯟꯈꯤꯕꯗꯣ ꯑꯗꯨꯒꯤ ꯔꯨꯝꯗꯨꯒ ꯑꯩꯅ ꯍꯥꯟꯅ ꯐꯝꯍꯜꯂꯦꯕꯀꯣ ꯑꯗꯩ ꯃꯥ ꯐꯝꯃꯒ ꯃꯥꯅ ꯅꯪꯒꯤ ꯀ꯭ꯋꯥꯇꯔꯁꯤꯗꯤ ꯀꯩꯁꯨꯝ ꯀꯥꯏꯕ ꯈꯣꯠꯄ ꯂꯩꯇ꯭ꯔꯥ ꯍꯥꯏꯅ ꯍꯥꯟꯅ ꯍꯪꯉꯛꯑꯦꯕ ꯑꯗꯨꯒ ꯑꯩꯅ ꯃꯥꯗꯤ ꯐꯖꯕꯗꯨꯒꯗꯤ ꯀꯩꯁꯨꯝ ꯀꯥꯏꯕ ꯈꯣꯠꯄ ꯂꯩꯇ꯭ꯔꯥ ꯃꯥꯅꯦ ꯀꯥꯏꯅ ꯃꯥ ꯈꯜꯂꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯃꯦꯗꯝ ꯑꯩꯒꯤꯁꯨ ꯃꯌꯥꯝ ꯂꯩ ꯑꯩ ꯃꯊꯪ ꯍꯥꯏꯔꯛꯀꯦ ꯀꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯃꯥꯅ ꯅꯣꯛꯑꯒ ꯍꯣꯏ ꯑꯅ ꯍꯥꯏ ꯖꯨꯝꯁꯦ ꯀꯩ ꯊꯥꯒꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅ ꯑꯗꯣ ꯑꯩ ꯀꯩ ꯊꯥꯒꯦꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗ ꯍꯥꯏꯔꯛꯀꯦꯕ ꯃꯦꯗꯝꯗꯨꯒꯗꯤ ꯍꯥꯏꯍꯧꯗꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯁꯥꯏꯗ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯩꯕꯤꯔꯛꯑꯣ ꯄꯀꯥꯗ ꯇꯩꯅꯕꯒꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯥꯅ ꯁꯨꯡꯂꯩ ꯂꯩꯕꯤꯗꯕ ꯑꯗꯨꯒ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯐꯦꯅꯥꯏꯜꯗꯨꯒ ꯑꯗꯨꯒꯒꯤ ꯀꯝꯐꯣꯔꯠꯇꯣ ꯑꯗꯨꯗꯨꯒ ꯈꯔ ꯃꯤꯛꯁ ꯇꯧꯔꯒ ꯇꯩꯕꯅꯦꯕꯀꯣ ꯉꯁꯤꯁꯦ ꯁꯤꯔꯤ ꯃꯈꯥ ꯃꯥꯅ ꯀꯥꯈꯠꯂꯛꯀꯗꯕꯒꯤ ꯃꯐꯝꯒꯁꯨ ꯂꯣꯏ ꯇꯩꯕꯅꯦꯕ ꯑꯗꯨꯗꯤ ꯑꯩ ꯃꯉꯣꯟꯗ ꯀꯃꯥꯏꯅꯗꯤ ꯍꯥꯏꯅꯤ ꯏꯀꯥꯏꯖꯗ꯭ꯔꯥꯀꯣ ꯑꯗꯨꯅ ꯑꯩ ꯍꯥꯏꯗ꯭ꯔꯦꯕꯀꯣ ꯑꯩꯅ ꯃꯦꯗꯝ ꯀꯩꯁꯨꯝ ꯇꯩꯗꯦꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔ ꯅꯣꯛꯁꯟꯅꯔ ꯂꯩꯔꯦ ꯅꯪꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯣ ꯀꯩꯅꯣ ꯍꯥꯏꯅ ꯑꯩ ꯑꯗꯨ ꯐꯅꯦꯛꯀ ꯆꯨꯅꯤꯁꯤꯗ ꯂꯩꯔꯦꯀꯣ ꯐꯅꯦꯛꯀ ꯆꯨꯅꯤꯒꯁꯦ ꯏꯜꯂꯦꯕ ꯁꯤꯁꯦ ꯑꯩꯅ ꯃꯅꯤꯄꯨꯔꯤ ꯗ꯭ꯔꯦꯁꯅꯤ ꯁꯤꯁꯦ ꯃꯅꯤꯄꯨꯔꯤꯒꯤ ꯗ꯭ꯔꯦꯁ ꯀꯧꯏꯅ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯃꯈꯛꯅ ꯍꯥꯏꯕ ꯁꯤ ꯑꯁꯥꯃꯤ ꯆꯥꯗꯔ ꯅꯠꯇ꯭ꯔꯅꯦꯅ ꯑꯗ ꯑꯩꯅ ꯅꯠꯇꯦ ꯁꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯗ꯭ꯔꯦꯁꯅꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯗ꯭ꯔꯦꯁ ꯑꯁꯦꯡꯕꯅꯤꯅ ꯍꯥꯏꯕꯗ ꯑꯣ ꯌꯥꯝ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩꯗꯨ ꯂꯩꯔꯒ ꯃꯥꯅ ꯑꯩꯒꯤ ꯊꯥꯒꯠꯂꯛꯇꯣꯏꯅꯤꯀꯣ ꯃꯥ ꯍꯥꯏꯕ ꯑꯩꯁꯦ ꯃꯦꯗꯝꯁꯦ ꯎꯕꯗ ꯑꯩ ꯃꯈꯜ ꯆꯥꯛꯀꯁꯨ ꯉꯁꯪ ꯉꯥꯡꯈ꯭ꯔꯦꯕꯀꯣ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯍꯤꯟꯗꯤꯒꯁꯦ ꯑꯗꯨꯝ ꯂꯠꯈꯤꯗꯅ ꯑꯗꯨꯒ ꯃꯥꯅ ꯅꯪꯁꯦ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ ꯀꯥꯏ ꯍꯥꯏ ꯃꯥ ꯑꯩ ꯏꯁꯥꯁꯦ ꯗꯪ ꯅꯣꯏ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗꯅ ꯊꯦꯡꯀ꯭ꯌꯨ ꯃꯦꯗꯝ ꯀꯥꯏꯕꯅꯤ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯆꯠꯂꯣꯏꯔꯒ ꯏꯁꯥ ꯏꯊꯟꯇ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯦ ꯑꯗꯨꯒ ꯑꯩꯅꯅꯦ ꯃꯦꯗꯝ ꯂꯥꯛꯑꯣ ꯑꯇꯣꯞꯄ ꯔꯨꯝꯗ ꯑꯃꯨꯛ ꯌꯦꯡꯉꯨꯔꯁꯤꯅ ꯑꯗꯩ ꯍꯥꯏꯔꯒ ꯆꯪꯉꯒ ꯑꯩꯒꯤ ꯈꯤꯔꯀꯤ ꯑꯗꯨꯒ ꯑꯩꯒꯤ ꯕꯦꯁꯤꯟ ꯂꯩꯇꯦ ꯑꯩꯒꯤ ꯃꯊꯛ छतसे कायबा यावरे खोलेना ꯑꯩꯅ ꯂꯣꯏ ꯍꯥꯏꯌꯦꯕ ꯑꯗꯨ ꯂꯣꯏꯔꯒ ꯃꯥ ꯍꯥꯏꯕ ꯅꯪꯒꯤ ꯀ꯭ꯋꯥꯇꯔꯁꯤꯗꯤ ꯌꯥꯝꯅ ꯈꯔꯥꯞ ꯌꯥꯝꯅ ꯃꯌꯥꯝ ꯑꯀꯥꯏꯕ ꯈꯣꯠꯄ ꯂꯩꯔꯦ ꯑꯗꯨꯅ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯍꯜꯂꯛꯀꯦ ꯌꯥꯝ ꯇꯞꯅ ꯁꯦꯝꯍꯜꯂꯛꯀꯅꯤ ꯈꯔꯅꯤꯇ ꯉꯥꯏꯌꯣ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯑꯩꯁꯨ ꯃꯦꯗꯝꯗꯣ ꯇꯤꯟꯅꯅꯤꯡꯕꯅ ꯂꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯃꯥꯅ ꯃꯄꯥꯟꯗꯒ ꯊꯣꯛꯑꯒꯅꯦ ꯃꯣꯏ ꯅꯨꯄꯥ ꯃꯌꯥꯝ ꯂꯣꯏꯅꯅ ꯂꯥꯛꯏꯅ ꯑꯗꯨꯒ ꯂꯥꯎꯔꯤꯕ ꯃꯊꯛꯀꯤ ꯀ꯭ꯋꯥꯇꯔꯁꯦ ꯁꯨꯛꯌꯥꯝꯅ ꯈꯔꯥꯞ ꯑꯣꯏꯔꯤꯁꯦ ꯁꯨꯛꯌꯥꯝꯅ ꯑꯀꯥꯏꯕ ꯃꯌꯥꯝ ꯂꯩꯁꯦ ꯅꯣꯏ ꯀꯩꯒꯤ ꯖꯤꯡꯗ꯭ꯔꯤꯅꯣ ꯁꯨꯃꯥꯏꯅ ꯂꯥꯎꯋꯦꯕ ꯑꯗꯨꯗ ꯇꯥꯕꯗ ꯑꯩ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦꯕ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯇꯣꯉꯥꯟꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯣ ꯀꯩꯝ ꯂꯥꯛꯄꯤꯗꯦꯕꯀꯣ ꯑꯗꯣ ꯁꯤꯌꯣ ꯃꯦꯗꯝꯅ ꯍꯥꯏꯕꯗꯒꯤ ꯍꯌꯦꯡꯗꯒꯤ ꯂꯥꯛꯀꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯒꯤ ꯃꯦꯛꯑꯣꯚꯔ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯀꯩꯀꯥ ꯊꯣꯡ ꯀꯩꯀꯥꯁꯦ ꯐꯖꯅ ꯄꯥꯜꯂꯒ ꯐꯖꯅ ꯐꯖꯔꯀꯥꯟꯗ ꯅꯝꯒꯦꯅ ꯈꯟꯖꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯋꯥꯡꯒ ꯅꯤꯡꯁꯤꯡꯉꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯕ ꯅꯪꯒꯤ ꯍꯣꯕꯤ ꯀꯩꯅꯣ ꯍꯥꯏꯅ ꯑꯩꯅꯕ ꯑꯩꯁꯦ ꯃꯈꯨꯠ ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯇꯝꯕ ꯈꯣꯠꯄꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯅ ꯑꯗꯨꯒ ꯃꯥꯅ ꯅꯪ ꯕꯦꯀꯤꯡ ꯇꯧꯕ꯭ꯔꯥ ꯀꯦꯛ ꯁꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯦꯕꯀꯣ ꯑꯩꯅ ꯑꯩ ꯀꯦꯛꯇꯤ ꯁꯥꯕ ꯍꯩꯇꯦ ꯃꯦꯗꯝ ꯑꯩ ꯀꯦꯛ ꯁꯥꯕ ꯇꯝꯅꯤꯡꯉꯦꯅ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕ ꯍꯣꯏ ꯇꯝꯍꯟꯗꯣꯏꯅꯤ ꯃꯤꯉꯩꯗꯣ ꯀꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯕ ꯂꯩꯇꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩ ꯖꯨꯝ ꯈꯨꯗꯤꯡꯗ ꯆꯠꯇꯅ ꯌꯦꯡꯉꯤꯅꯤ ꯑꯗꯨꯒ ꯃꯤꯁꯤꯡꯗꯨꯅ ꯇꯝꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯃꯊꯪ ꯁꯤꯜꯂꯛꯇꯣꯏꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦꯕ ꯑꯩ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯇꯩ ꯍꯣꯕꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯌꯥꯝ ꯄꯥꯝꯃꯦꯅ ꯃꯆꯤꯟꯗꯩ ꯊꯣꯛꯈ꯭ꯔꯦ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯗꯩꯗꯤ ꯑꯩ ꯈꯛ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯑꯩꯈꯣꯏ ꯁꯥꯏꯅ ꯌꯨꯇ꯭ꯌꯨꯕ ꯇꯧꯏ ꯍꯥꯏꯗꯣꯛꯀꯅꯨ ꯌꯨꯇ꯭ꯌꯨꯕ ꯇꯧꯏ ꯍꯥꯏꯅ ꯈꯪꯍꯟꯒꯅꯨ ꯍꯥꯏꯕꯁꯦ ꯈꯛ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯑꯗꯩ ꯑꯩꯁꯦ ꯍꯥꯏꯈꯤꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯅ ꯃꯣꯏꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯔꯤꯜ ꯁꯦꯝꯕ꯭ꯔꯥ ꯍꯥꯏ ꯑꯩꯅ ꯍꯥꯏꯅ ꯍꯥꯏꯕ ꯍꯥꯏꯕ ꯑꯣ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯔꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯁꯦ ꯈꯔ ꯂꯥꯎꯏ ꯃꯁꯥꯁꯦ ꯑꯗꯨꯒ ꯑꯩ ꯌꯨꯇ꯭ꯌꯨꯕꯇꯤ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗ ꯑꯩꯅ ꯍꯥꯏꯅ ꯍꯥꯏꯕ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯅꯣ ꯀꯩꯀꯩ ꯊꯥꯒꯠꯀꯦ ꯑꯩꯅ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯊꯥꯡꯒꯠꯂꯤꯅ ꯍꯥꯏꯕ ꯕ꯭ꯂꯣꯛꯇꯣ ꯀꯔꯝꯍꯥꯏꯅꯅꯣ ꯑꯩꯅ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯊꯥꯡꯒꯠꯂꯤ ꯃꯦꯗꯝ ꯑꯗꯣ ꯑꯩ ꯃꯄꯥꯟꯒꯤ ꯚꯤꯗꯤꯑꯣꯗꯤ ꯀꯌꯥ ꯂꯧꯗꯦ ꯑꯗꯣ ꯅꯣꯏ ꯁꯥꯏꯒꯤ ꯃꯃꯤꯡ ꯍꯥꯏꯅꯨ ꯃꯃꯤꯡ ꯍꯥꯏꯕ ꯌꯥꯗꯦꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯃꯥꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯤ ꯈꯪꯕ꯭ꯔꯥ ꯃꯤ ꯑꯃꯃꯝ ꯂꯩꯅꯦ ꯕ꯭ꯂꯣꯛꯇ ꯁꯤ ꯑꯩꯒꯤ ꯑꯥꯔꯃꯤ ꯀ꯭ꯋꯥꯇꯔꯅꯤ ꯁꯤ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯅꯨꯡꯁꯤꯗꯕꯅꯣ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯒ ꯗꯪ ꯂꯥꯎꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯣꯏ ꯀꯨꯝꯊꯈꯤꯕꯒ ꯑꯩꯈꯣꯏ ꯁꯥꯏꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕꯀꯣ ꯑꯣꯏ ꯑꯩ ꯈꯪꯗꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯋꯥ ꯍꯥꯏꯗꯣꯛꯎꯔꯦꯅꯦꯅ ꯑꯩꯈꯣꯏ ꯁꯥꯏꯅ ꯀꯃꯥꯏꯅ ꯍꯥꯏꯅꯣ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯅ ꯑꯩ ꯃꯆꯤꯟ ꯊꯤꯕꯁꯦ ꯊꯥꯡꯃꯩ ꯁꯦꯡꯅ ꯍꯩꯇꯦꯕꯀꯣ ꯑꯩꯒꯤ ꯃꯄꯨꯡ ꯃꯅꯨꯡꯗ ꯂꯩꯕꯁꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯃꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯕꯁꯨ ꯈꯪꯍꯧꯗꯦ ꯍꯥꯏꯈꯤꯕꯁꯨ ꯈꯪꯍꯧꯗꯦꯕ
ꯑꯩꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥꯅ ꯐꯔꯦ ꯐꯔꯦ ꯍꯥꯏꯈ꯭ꯔꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯍꯦꯛ ꯇꯦꯟꯁꯟꯁꯦ ꯂꯣꯏꯔ ꯈꯔ ꯅꯦꯅꯥ ꯇꯥꯅ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯤꯇꯪ ꯏꯁꯥꯁꯦ ꯐꯔꯤꯅꯤ ꯁꯤ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏ ꯃꯆꯥ ꯊꯣꯏꯃꯨꯛ ꯁꯤꯌꯣ ꯃꯦꯗꯝ ꯉꯥꯏꯕꯗ ꯃꯈꯥꯗ ꯀꯨꯝꯗꯅ ꯉꯥꯏꯕꯗ ꯏꯆꯥꯅꯨꯄꯤꯁꯦ ꯂꯣꯛ ꯇꯤꯡꯈꯠꯇꯅ ꯊꯨꯡꯗꯅꯅꯦ ꯌꯦꯡꯉꯣ ꯁꯤꯒ ꯑꯗꯨꯒ ꯑꯩꯒꯤ ꯕꯦꯗꯁꯤꯠꯁꯦ ꯐꯖꯩꯌꯦꯅ ꯍꯥꯏꯔꯝꯃꯦ ꯃꯥꯅ ꯑꯩꯅ ꯃꯣꯏ ꯊꯤꯟꯗꯣꯛꯄ ꯆꯠꯄꯗ ꯂꯩꯍꯧꯔ ꯊꯨꯛꯂꯛꯑꯅꯨ ꯂꯩꯍꯧꯔꯣ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯁꯥꯏꯗꯤ ꯃꯥ ꯑꯥꯗ ꯄꯥꯔꯇꯤ ꯂꯩꯌꯦꯅ ꯑꯃꯨꯛꯀ ꯆꯠꯈ꯭ꯔꯦꯕꯀꯣ ꯆꯥꯕꯒꯤ ꯑꯩꯅ ꯆꯥꯔꯗꯤ ꯑꯩꯒꯤ ꯁꯔꯨꯛ ꯈꯛꯇꯪ ꯄꯨꯕꯤꯔꯛꯑꯣꯅ ꯍꯥꯏꯕ ꯍꯜꯂꯕꯀꯣ ꯏꯊꯟꯇꯅꯤꯅ ꯑꯗꯨꯅ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯔꯒ ꯈꯪꯗꯦ ꯍꯣꯔꯦꯟ ꯄꯨꯔꯛꯀꯗ꯭ꯔꯥ ꯄꯨꯔꯛꯑꯣꯏꯗ꯭ꯔꯥ ꯑꯗꯨ ꯄꯨꯔꯛꯄ ꯇꯥꯔꯗꯤ ꯑꯩ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯛꯀꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯆꯥꯁꯦ ꯃꯁꯥꯖ ꯈꯛꯇꯪ ꯇꯧꯈꯤꯒꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛꯀ ꯂꯥꯛꯀꯦ ꯑꯩꯒꯤ ꯅꯨꯡꯗꯥꯡꯒꯤꯗꯤ ꯃꯈꯥꯒꯤꯗꯨꯗꯤꯅ ꯑꯩꯒꯤ ꯆꯥꯅꯕꯗꯤ ꯑꯁꯤ ꯄꯤꯔꯝꯃꯦ ꯃꯣꯏꯗꯤ ꯇꯟ ꯆꯥꯏꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯁꯔꯨꯛꯁꯤ ꯄꯤꯔꯝꯃꯦ ꯑꯩ ꯁꯤ ꯑꯝꯇ ꯆꯥꯔꯒꯦ